Meitei amasung Meitei Pangal anigi marakta leinariba eegi mari chetsinhanduna apunbagi wakhallonda punna lepminnaduna leibakidamak thengnabada kananasu lakchaba ngamloi haina Imphal gi Keishampat Konjeng Hajari Leikai da leiba Maipak Ningthou Committee gi convenor Arshad Baseimayum na fongdokhre hairiba wafam asi ngasi Maipak Ningthou Committee amasung Progressive Youth Community anina punna sinduna Lilong Haoreibi Makha Leikai da leiba Islamic Cultural Research Organisation (ICRO) gi sanglenda Pangthokkhre Rak Suba Meitei Pangal Khunthok Numit Ningshing Thouram amada Maipak Ningthou Committee gi convenor Arshad Baseimayum na fongdokhibani ngasi Pangthokkhre Meitei Pangal Khunthok Numit Ningshing Thouram aduda AMESCO gi president Loitongbam Ibotombi Progressive Youth Community gi president Y Waziuddin Pangal Students Organization gi president Farid Bogi Mayum Manipur Muslim Welfare Organization gi president Baboy Kori Mayum All Manipur Meitei Pangal Clubs Organization gi president YK Hayatur Rahman amasung Maipak Ningthou Committee gi convenor Arshad Baseimayum na presidium members sing oina saruk yaki convenor Arshad Baseimayum na makhata na haikibada Meitei Pangal singna Meitei singa leinariba eegi mari amadi Meitei Pangal singna mama leibakidamak lawragliba thodang sing henna pakthok chawthokna manglomda chakhatnabagidamak haukiba ing 2018 gi November tang 8 nongmaijing numitta Maipak Ningthou Community na sinduna GM Hall Imphal da pangthokkiba seminar adugi mathangi numit November 10 da panelist sing amadi delegate sing na lobiramba warep ki matungina ingagi 13 ni panba numit asi Meitei Pangal singbu sagai piduna khul thokhan kiba numit ni haina palan tawbada yanaki chahi kudingi paring naina chatharakbana handak chahi ing 2023 gi oinasu Lilong Haoreibi Makha Leikai da leiba ICRO gi sanglenda Maipak Ningthou Community amadi Progressive Youth Community ani na sinduna Meitei Pangal Khunthok Ningshing Thouram asi pangthokpani haiki kumza ing 2013 subna tarukta maidingu khage maningthougi matamda amadi masigi mamangda leiramba musalman singbu masagi chanaba sagai piduna khunthokhanki matam aduda lan pangba lakhiba musalman sing adugi pangal thongna amasung khutsa haiba mayamda uraga ningthauna penkiduna maraipak maramdamda halandana Meitei ningol ima sing adubu piduna ima leibak Manipur asida leiminarkhibani ningthau naufangbagi matamdagi leiramlaba gaya hairiba leibak adudagi laklaga leiramlaba musalman sing aduna aribam haiba sagai mingthol piduna Manipur ima leibak asida ngasi fauba leirakli haina convenor Arshad Baseimayum na fongdokhi Aikoigi ipu event singna matamadugi apunbagi saktam amadi leibak miyam gi chawkhatnaba hotnabada saruk yarakibani amadi piramba contribution mayam adu nohona na ningsingduna aikoisu thongna faba sing adugi macha masuni matam khudingmakta ima leibakidamak khongfam handana lepli amadi lepkigani haiba wakhallonga loinana layoikraba ipu event sing adugi damak mapuda duwa tawzaki amadi handaki irang asida thawaina pontha pikraba athauba sing adugi damak minute ani tumina leptuna awaba fongdokpaga loinana mapuda santi leiba ing tappa mipum khudingmak nungsi chanana leiba ngamba Manipur ama oirasanu haina mapuda haizakibana mapung oiba thauram oikhi hairi hauzik oiriba Manipur gi tangdu laitadaba mawong asina ningsing numit asi yamna chawna pangthokpa ngamkhidaba asigidamaksu miyamna ngakpigani makha tarakpada yamna fazana chawna pangthokpa ngamnaba hotnajage hainasu convenor Arshad Baseimayum na miyamda appeal torokle Meitei Pangal na Manipur da khunthokkhibagi adumlaba thauram mama aikoi tarik ta yumpham oidaba aikoi Meitei gi thabanda taratarin ingagi taratarin ni panpada yumpham oiraga adu matam lepaga paring nain da chatharakpa ngasi thauram masi manga suba thauram ne masi pandamdi Meitei amadi Meitei Pangal gi marakta leinariba eegi mari asi hojik laiba harol singsina khangdabadagi kari gumbada misconception la akanda aikoi masen gi marakta mari mata thoktaba aduga aikoi gi karimpoba mari leinadabagi mongda khannabagi pot amakhak lakpasi masi punamaksi manghandaba yade akoi iselibai ni akoi iselinaw ni eegi mari ni akoi amakhaktani horakpham pulli akoi gi leibak sida pokpa leibak sida siba leibak sida chawba ngasi phawada pithribi gi mafam amu phawada Meitei Pangal gi na Meitei gi chatna lon chat punamak aikoi manana chatpasi pithribi gi mafam amu phawada leite habadi Islam dharma ni tawutabu chatna lon chat saksa yuthakta fije sakseta luhongbagi sare thabuk khudingmakta aikoi chap manana Meitei gi ima singduna pokpirambagi ima singduna tambiraba lon chattu hojik phawba aikoi chathari haiba wakhallon si mipum khudingmakna masi concept se leba taragadi Meitei amasung Meitei Pangal gi marakta kariguma gap am phol leiroi haiba adugi pandamdu thamjaraga ngasi Muhammad Shani na lusingba
group amma Manipur sidaida lakhiba adumba ningthau khagem bana hailiba sing moigi makun masaiba moigi thauna lingjen mayam du urakanda Meitei nupi piraga lamdam masira settlement tauhangadawni lamdam settlement tawraga leihallaga aikhoi bu lam piraga sagai piraga aikhoi bu khunthok halaga ngasi fawba leiminnar ibani Meitei chilinau singsiga mamangda leiramba musalman sing haibadi aikhoi Muhammad Shanina 1606 ta Muhammad Shanina lakringi mamangda leiramba musalman sing adusu hanadagi leirammi haibagi history da phangi tawu Khunthok aga sagai piraga sapchana recognize tawraga lehengibadi 1606 ingagi taratari ni panba numit asini hana haina lepcharaga khanga hei singna pandit kayana khoi lepcharaga ngasi phawwa khoi masigi observation si tawjaraga lakpani adubu lebak thibadi lebaki irang asina maram oirakanda ngasi mag yam pak chauna tawgadaba adu tawba ngamdaba aduni makha tarakpada ngasigi matam tabadadi khoi yamna chauna leibak miyam khangna Pangthokkhre wakhal leijari madura mayam punamaksu masida mateng pangbiu